Lengang na ikang thongle lautok pada Irawat Foundation Manipur na thagat pa phongdorakli ikang nanglaba lawmi singda karamba mong da compensation bigani haiba kangan biyo haina tamsana. Manipur lengang ni school fagat hansi mission yaung na project kaya paikhalaba su status gi manung hanjin ba mafam singda laidi ba mailoi sangsing libam chada na laidi. Manipur gi pun bagi saktam ngak na ba chingtam animak na mikup na homsing na lemin na bagi matam yaure haina United Committee Manipur na appeal tawakli. Masong Manipur da hanbo oina mid utraba sing gi cricket coaching camp ama ngasidagi home for the blind gi conference hall da chatha. Mayam kurum zari dom yang berisi Impact News ni Prime Time Manipur News Bulletin dai kaidem jentes na hujung pungja si fau gi mer boxing mayam de zari chali bachahi asida kum ginong marang kaina chudabana lawmi singna law uba yadab gi awaba mayok nariba sigi matang da nongmagi oiba khananai nabagi mifam amanga si Manipur Press Club ta pangthokrai Irawat Foundation Manipur na sinduna chathaki ba mifam asi lamdamasigi mafam kyadagi lakpa lawmi amasung tongan ba civil society gi luching ba singna sorokyaki Mifam sida Irawat Foundation Manipur gi General Secretary KH Gopen hai Laigang na ikang thokle laukthorokpa afaba khongthang ni adubu ikang gi awaba mayok na riba lawmi singda laingak na karamba mong da compensation piga doribano haibadu khanganbiu loinana yamlaba senfam kaithaduna minor irrigation kada water resources amasung agriculture department na lawfam kaya da ithai lokhong sem kiba sing kadai fauba kanaba piri amadi seasonary haiba khangdoknaba committee ama semduna thigatnaba laingak na hotnabiu haiki MI kada fisheries agriculture water resources na sing basing sina si dadang semba akoigi sahi tara gi mamang gi semdona laba si na thambam leitraba akoigi adugumba canal barriers sing ado phil leibra haibadugi madugi khangna na ba fact finding team ama siju civil society organization jaw ba fact finding team ama adubuda semgadabani aduga sema loraka na maduna kenu toraka na maduda chenaramba officer oigara mantri oigara madu moi sing ado book tawgadabni haibase akoigi Irawat Foundation Manipur gi amata ngaraba khoi demand oijaningi koigi sugumba masigi kenu sida compensation government apirap matam asida koigi angang singi free education ohenba electricity free ohenba thangna na sing free ohenba aduda natana matam chana na pot singdu semba yanana ba grievance sen hangba na singba akoi mayam paikhala NPP Manipur Unit ki General Secretary Administration case loken gimit eng makhada nga si Iro Maizrao gi lawfam singda ising fanganbagi thabak chathakre Iro Maizrao lawmi loop amadi maikaidong gi miyam ga pullaga yanggoi gi mafam da nambul toren tingduna mafam adugi farm amadi lawbuk singda ising fangan kibane Tana krai gi nambul turen ising gi free dai koina along tak da tari adu ai ne yanggoi mafam da jok thingjedana area du laiba khogi farm sing kana ba mayam pi ai madu jai thingjabni ai khakina tana election gi ran ti tawba amagi wakhala ti koi miyo bna hingi amagi mateng le ma gi miyang wi kana ba tawram basi koi di polo di miyang wi kana ba kang tawram basi ai to khopra ai wakhal du ai le jeri je kudong sa ba lor ga ran ti kudong sa ru no madu na ti koina si hona jari di koi praja jing hina faraga koi ju miyang wi sewa tawjeri ba koi ju koi da disturb tawroi hai ba wakhal won du ai ne thamjeri jaduna koi mayam changdana hona minasi amagi angam mateng pangna ji Manipur laingak na lamdam masigi mahimasing tambagi fibam fagat na bahayduna school fagat hansi haiba yauna scheme project kaya ma paikhatlabasu status gi manung hanjin ba mafam singda lairiba mahiloisang kaya gi fibam hainingai leitana fatana lairi hiramasgi matangda Impact News ki vakta tawrang bamamadi pi bobodagi akhanaba report ama Hairo Kendra ki manung chana Laurembam Gram Panchayat ki Kwarok Marin Khulda leiriba UGB school ki
matik chaba building leitamana maram oiraga khunjasingna khanaraga toba sanglen amada changjafam lauduna leiri class 1 dagi 5 fawba leiba Kwarok Maring UJB school asigi mahiroi kunthra mangada oja marina takpi tambiri school asigi building sangon gi pangkak oiri matam amada hekta kinthaba yabagi mongda leiri school building asigi phibam hainingai leitana phattabana maram oiraga khunjasingna tanaraga manakta leiba building amada hongjinduna class 1 dagi 5 fawbagi mahiroi sing pulap ka amada mahimasing takpi tambiri sida leiriba UGBC hojik leiriba UGBC amathakta leiramdagi hojik chinghongda tarakpadagi akoi school ji akoi UGBC hojik awada maina building leitana sum leiri na school building ji leitabani na khungi authority sing mayam tanarga akoi ka amada akoi keno tawraga akoi punna ngang king to hojik lairik laisu tawdra leiri School asigi building phatna leiriba loinana school gi awatpa leiriba infrastructure asigi matangda local MLA su oiriba education minister da haijuruba matamda mahaki jurisdiction da leiti haina pakum piragli Sadar Hills Autonomous District Council gi chairman da haijuruba matamda su education minister gi mafam ni haiduna nathaiduna thamli Kwarok Maring khulasi lomi gi sinpham ayamba oiba lairba khunjang ngakta oibana khulasi gi amatta ngairba school asi natna atopa school da angangsing mahimasing thabagi upai su leiti mama mapa oiba kharana awaba kaya mayok naraga manak nakpa mafamda leiba school da khulasi gi angangsing mahimasing tamba thanari haina Kwarok Maring khulgi chief PH laidunna thamlakli school sigi matangda 2019 gi January February adwaida koigi jigi di general post hairo kendra dani yalaibak phana koigi kendra sigi di education minister amasu saw sawna leiribani kona si tharo matamda masidi agi jurisdiction nate masi Sadar Hills ni koigi chairman da du chalu hire kan na among education minister da moi chalu nangi kendra ne adu maina into engine tawner ga lei village ship amoina aina yamna ningam daba thamoi sokpa hojik leirisi school leibadilana kun sidai da chhatra kunthram nga leirisi da mapan thogum leite letrin leite ising masing akoigi filter akoigi ising hapom afaba ising thapom phaba leite simbasu khuding makse aina laihaningba Kwarok Maring khulgi khunjasingna phongdorakpada school gi building su matik chana leitaba phibam yamna thina leiba Kwarok Maring khul UJB school asida macha machu sing mahi masing tamba thaningdrabasu atopa upai leitri school asigi sizinaba yadna leiriba building asi mari leinaba authority na yengchenbiu loinana makai somda leiriba mairoi sing dasu atopa school sing da phangliba khudong chaba sing chapchana phanganbiu haina appeal tawragli Kunsi amna nungai tapa have tare skun thambadu munung dasu yamna phattaba have tare lai ngoi gumba thamba gumba upun gumba tum angang sing do sida lairik tam haladi hena brain ju yamna su so ani aduga oza sing ju have di moi su kaisu ngang daba male atopa tam hanga dawdu su hoidi yamna laitabni na yamna lairabni na singi mini na ko hoida atopa school yamna lingbada thaga dawdu su yamna waba have tare yaradi khoi si school se hoida phajana sem haninge Bureau Report Impact News Jiribam District ki Barak Circle ki manung chanba Jaku Radhor amadi Boro Bekra GP na kwanba mafam singda leiriba mahiloi sangsing classroom ningthi na leitaba amadi oja leitaba gi awaba mayoknari GP ani sigi manung chanba mafam singda leiba Gwakhal Government Primary School Jaku Radhor Part 1 LP School Netaji High School amadi Boro Bekra Higher Secondary School singda infrastructure fazana leitaba oja leitaba classroom amada class ani punna mahi tambibagi thabak sing chathari अखोगी तो मेन होइबा तो सब्जेक्ट टीचर की आउट पागी प्रॉब्लम आयाम लेबा मेन होइबा तो अखोगी मणिपुरी तक पागी हो जा लेते आते तो सपोज तो 910 की तो बोर्ड की तो एपीआर होइबा की सपोज एसएसएलसी एपीआर की स्टूडेंट तो लास्ट ईयर सो अखोगी सब्जेक्ट आने की तो हो जा लेते बा अंगना वाना मागे मा themselves the PPR तो होगा कोनो रकम तो मैनेज तो होगा एपीआर तो सही सीधा की तो अखोगी सोशल साइंस की तो क्लास 9 10 की तो आउट पागी प्रॉब्लम होइबा सोशल साइंस की तो सब्जेक्ट टीचर की तो आते तो अनुभव एसएम लागपा तो मागे कोनो रकम इंग्लिश की तो सब्जेक्ट मैनेज तो होगा Mahiroi Singhbu namthak tawduna medical fees lawraga health care matam chana pangthoktaba mahiloi sangsingi mathakta akanba mityeng changlagani haina coordinating committee All Manipur Youth and Student Welfare Association ki convener KH Rameshwarna mahiloi sangsingi pukning chingsilakli
Wafam asi ngasi association asina sinduna chathagadaba health campaign gi sarukam oina khongam patta leiba New Horizon Public School da pangthokiba health checkup camp ta phangtokhibani ngasi kemadu gamari leina Rameshwar nahai boarding chalaiba mahiloisang singda tha khudingi amadi day scholar singi oina tha ani natraga ahum khudingi health checkup pangthokpagi niti niyom leirabasu mahiloisang amattana mapung fana chana kanglon asi ngakna chatri ngasi association asina hogdokhiba health checkup campaign asigi manung channa ahanba phase ki oina puna mahiloisang kuntra khangatuna matam chana medical checkup ki khudong chaba si fanghangani haike School kuntrada haidare khoi medical camp khoi health checkup khoi pangthok nabage khoi sem saba tawre loinana khoina school sing da su private school sing da jo hauji medical fees lawsala kanda maroina khoi ge fees sing du utilize to bidaba sahi mada medical checkup amuk phok to bidaba haitare ta hairiba thong sing asi coordinating committee gi maikai dagi akanu mieng changani loina school khudimang na su khoi ge medical fees da lawra kanda ana laing gi thabak pangthok tabasi coordinating committee ne yaba ngamloi ramadana school khudimak border sigi oina boarding da reiba satra singi oina tha khudingi medical checkup pangthokadabani akhoi gi day scholar gi oina tha ani dagi na ahum phawba haitare tha ani gumba natragna ahum gumba smaina kana na kanda khoi medical checkup natraga health checkup se compulsory pangthokadabani committee gi maikai dagi thamjage September manga da leibak sinba thungna pangthokodariba Teachers Day gi thora Manipur da pangthokpada Joint Student Coordination Committee JACC na thingba thambal leite adubu October manga da malem sinba thungna pangthokodariba World Teachers Day gi numitta oina pangthokpiyu haina JACC ge chairol mana khangalakli Governor Dr. Najma Haptullah na Oza Singh numit September manga Teachers Day ga mari leinana lamdamasida leiriba Oza Singh mafamda yaipa pausel pirakli Governor gi pausel thai numnesina lakpada lamdamasigi Oza Singh na isagi ithau ningthina tawduna haurakliba angang su afaba mioi ama ohenduna afaba khunai ama semna honamina CIK Chief Minister Nongthomam Berena su Oza Singh numit ka mari leinana lamdamasigi Oza Singh mafamda leiriba Singh mafamda yaifa pausel pirakli Chief Minister na mahaki pausel dhai leiba sigi ani suba President Dr. Sarvapalli Radhakrishnan gi mapok numit puning singduna Oza gi numit pangthoktuna lakli numit asina lakpada lamdamasigi Oza Singh na saknairaba misak asigi wakhalon da chattuna isha isa gi ithau ningthina tausi haina cherola sina makhatari Nomination lakpada Education Minister T.S. Radhesha Mamadi Works Minister Thongam Bishwajit Nasu Thadropa Tongan ba Cheryl Singh da yaifa pausel pirakli Jennings Dental College ki ahumlak suba Foundation Day gi thauram ngasi pangthokre Jennings Dental College yauna status goiba health education da darkar leiba mating launaba Union Health Minister da taksin nabada angamba thak da honagani haina MP Professor Dr. R.K. Ranjan Fangdokre. Jennings Dental College na Sinduna Porompata Leba Jennings ki auditorium da pangthokiba thauramadu Dr. R.K. Ranjan Hai Jennings Dental College ki awatpa sing men Sinduna World Class Dental Medical College ama ohennaba honabada punamakna thaudang lauminasi Dental College asigi thabak thauram sing center ki mihut ama laktuna yengsinba mathau tai haiki Chief Minister, Health Minister, Health Department gi makok thongba official singna status gi health sector gi leiriba award apa sing center da khanganba mathau tai haiki ngasigi thauramadu da gamari leinana Jennings Dental College ki first year amadi second year gi professional university examination da makok mathang ta kiba sing da certificate amdi cash award piduna pungning thawatki I know there are deficiencies because since this college is run by the state exchequer, we may not have the proper facilities, we may not be able to procure the most sophisticated equipment which is used by the advanced country or even the states of the country. We must hope to have such kind of sophisticated equipment to provide the best medical facilities to the peoples of the state of Manipur. I would also appeal our Director, if possible, please submit all the infrastructural requirement through the government of Manipur. When it reaches to the union government, please use me to pursue the matter so that the state should get all the full facilities. United National Liberation Front ki Lanmi Shanglo Manipur People's Army da Captain gi thau puramba Khetrimayum Lanthaba
अतोप ममी गौरबीबु लालहौलोबसिदगी तांथोकले हाइना लोना थिंख्रबा लालहौलोबसिना थादरपा चेरोल अमना खंगलकली लोबसिना थादरपा चेरोल अमदा यावल लालहौगिस सिनखिबा थबकता पुकनिंग चंगदना मसागी ओइजबा थीबा लोमदा चटपा अमदी सेल लाना सिजनरगा लैथोखिबदगी लांथाबाबु सेंट्रल कमिटीना तांथोकनबा वारेप लौबनी हाइरी करिगुंबदा लांथाबना लुपकी मिंग सिजनदुना चथरकपा थबक थोरम सिंह लैरबदी मियामना सगोटपीगनु लोइदना पार्टी दा पाउ पिबिरा उहाइना चेरोलसिना मखातारी हैरोकी लौरेंबम अरिपातगी मसागी ओइ थंगबा खुद यावदबता नतना ना ताबा अमदी वा ngangbagi पांगल सोलबी कोनसम अबेदा कैशामपाता लैबा नेटवर्क सर्विसेस नेस्कैफे की प्रोपाइटर डॉक्टर राधेश्याम ओइनामना सेल की मतेंग पांखरे पनबा याबदी ngarang impact news na कोनसम अबेगी मतंगदा अखन्नबा पाउदम संतोखिबा अदुगी डॉक्टर राधेश्याम ना मतेंग अदु पांखिबनी ꯑꯩꯒꯤ ꯅꯨꯄꯥꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯔꯣꯟ ꯊꯣꯛꯇꯗꯅ ꯈꯣꯠꯇꯗꯅ ꯂꯩꯕꯁꯤꯗ ꯑꯩ ꯐꯪꯉꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯈꯨꯠꯅꯥꯝ ꯌꯥꯎꯗꯗꯅ ꯈꯣꯠꯇꯗꯅ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ Chahium lom thaknaba afaba ishing piramlaba waithau water supply scheme namsinduna thamliba si athu matamda mathau tawhanbiu haina scheme asigi akoiba gi khunja singna lainga ki pungning chingsilakli English sing aniga sukna tarukta hanige Congress lainga ki Chief Minister oiramba Okram Ibobina urep uyung tamduna lupa koti yaghai ga tare changna sakiba scheme asi English sing aniga tarada sangadana trial tawramlaga mathau tawdana arembada taduna leirakibani haina scheme asigi akoibadal tariba waithau chiru saman sangba tangkul sajin palak amadi thiam council gi miyam na penda phongtorkli paumi sing unabam da thiam council da gi CS sana yaimana phongdorpada chahi ahum lom scheme asina mathau tauringai matamda khul manga gi khunja sing da ising phanghandana Thawal district ki mafam sing da ising fangalam khibani hairi thawong asida khul manga gi khunja sing matamadu gi Congress lengakta taksin ki adubu ising fanghallagani haina thazaba piraklaba matung hauzik fawba ising fanghandana lakhibani nakalamromda khunja sing na thengnariba awaba si kokhanbagi mahutta scheme asida ising lauriba mafamdagi ising lauduna thabak paikhat kadaba anoba water supply scheme ama Thawal Tangjengda sanaba hauzik paliba BJP lenga ki Chief Minister Nongthomam Biren urep uyung tamkhiba laibak thibani hairi अखोइना डेडलाइन अमा चलिबा सेप्टेम्बर की तांग कुंथा फावबदा अखोइ डेडलाइन अमा पिजेरि सिबो मनुंग दा हारिबा थबक से अफबा इसिंग बिथंगनबा थबक लखोबा हौबिद्रगदी मथंगी नुमित अखोइ की अक्टोबर की डेट 1 दगी अखोइ हारिबा वाइथोपाट रिजर्वर असे अखोइ फेज अहुम थोंगना लई हजि अखोइ इम्फाल ईस्ट की मनुंग दा लैरबा फेज 2 गा 3 गा समना चेकसाबि अमजुम फोनोपा हारिबा मफम जिदगी अखोइ वाइथौ की हजि मोइना हाना संगाग्रबा प्रोजेक्ट असिगी इसिंग लौबजे अखोइ थिंजिलगनी State asida paliba BJP na luchingba chungsinaba laingak asi illegal oiba laingak ni hain MPCC ki president Gaikhangam na phongdorokli wafam sing asi Hanglep Block Congress Committee na sinduna Hanglep ki manung chana leiba Lower Com Kairab Tokpa Kabui Community Hall da pangtokiba noming oiba boot level interaction program da phongdokibani tharamadu da Gaikhangam na kataradun hai leidiba laingak asi chinda coalition government ni haijarabasu coalition government ama oiba gi laifam tokpa maming leite loinana Masigi common minimum program sulaiti hairi khutkan pangale haiba uttuna namduna semba laingakni Congress party gi MLA sing amasung makok thongba luchingba sing atopa party semba chongthok songjin tawbagi wafam leite haina mahangna makhataki Regional party में सेंबा हाई बसिदी सका सेंबा याने लंबी थिया कदरी ने बको अजुदा इफेक्ट ला कदर बसिदी कोई पार्टी त ने जेबो बीजेपी दसो इफेक्ट ला कदरी ने शासन पाइरि बक पार्टी दसो आई थिंक they will not afford to provoke both sides मयाम सिबो provoke तोरगा displease तो बाय बसे मसी तौरोइदा अमबो अमसो अखोइदा लैरिबा एमएलए कुन सिदगिदी अम फावबा लेंगरो हाजरी सिने को मी तरे तो मी पान सखी मयाम दो तुम्बा बयार मोइदा मदुग मैसादो अमुक अखोइसो अमुक चोंगसेलगा मदुग मैसादो खांगे I don't think अदिगुम लेरो हैन समना हारबदा असिगुम बसे रियूमरनी अखोइ मखोइ मसेन हजिक ग्रुपिजम थोक्तन लेने हमसे से तप ओइना अम ngakthok ngangsin तौना बा सिजिनबनी लवी Congress ki makok thongba luchingba sing faba punbagi thabak chatharakpa thawongbu yaningdaba phongdoktuna state asida su party sigi members singna protest taukre protest adu youth congress amusung mahila congress committee na sinduna chathabani protest adu gamari leinana state asigi youth congress ki president Amir Hussain hai
Leibasigi mafam kayada Congress ki makok thongba luchingba singbu illegal oiba mongda faba punbagi thabak chatharakliba thawongbu yaningdaba phongdoktuna leibak senba thungna chathariba protest ki sarukam oina state asigi oina su protest asi chathabani hairi. Indian Research Space Organization ISRO Bangalore ki control room the Prime Minister Narendra Modi ga loidana lakliba tang tareta Chandrayaan-2 mission ki lander Bikram na thagi laimai gi kha thangba sarukta landing tawba yengminnana ba Bishnupur district ki nachau mayai laikaidagi Soni nongmai them hayeng Imphal thadok lakani hairi Mahak Kendra Vidyalaya Loktak ta class 10 tamlibi mahiroini makya puming nongmai them Rakesh amadi apokpi gi mingnan nongmai them ongbi Elizabeth ISRO na haukiba August thada India pumbudagi Chandrayaan-2 mission gi live streaming yengnabagi damak mahiroi humfu khangatnaba online quiz pangthokpada lamdamasigi oina Soni khalakibani harawe aduga aisu dum ngae hadi atra lak amagi manungna khoi tu student lakhot kanin hai yam harawe aduga aisu andam hadi inspires oi hadi Social Welfare and Cooperation Minister Nemcha Kipgenna Union Minister of Social Justice and Empowerment Thawarchan Gelot ka unaduna State Department na paikhat kadaba scheme singi fund pibinaba taksin krai New Delhi da leba Union Minister ga office ta unabada Nemcha Kipgenna State asida Social Welfare Department na disabled oiraba ahal oiraba sing amasung yuamdi drugs lana sizinaba thingnaba gi paikhat liba scheme singi matang da paudom ki Union Minister gi maikai dagi State asida Social Welfare na paikhat liba amadi paikhat kadaba scheme sing da Seasonanaba fund sing atuba matamda thadok lakani haina thazaba pirakli hairi. Matang sois the break kam logjage break ki matungda mitai bu ST lista chalhannaba scheduled tribe demand committee na demand tawraduna railways ki thabak tawram sing thingzin kibagi pau amadi Manipuram sung malinge tongan be ipau sing pudun lakchage impact news meaning ta don lebiu break ki matungda mayabo mukana taram nokchari Maitai bu scheduled tribe lista chalhannaba paikhatpa yaba thaurang sing paikhat lagani haina chief minister na thazaba pikrabasu ngasi fawba thabak amata lakholaktaba maramna ngasidagi Manipur da paikhatliba railway ga mari leinaba thabak sing thingzelle haina scheduled tribe demand committee STDC na laukthokre athingba sigi mayokta thabak suram labadi maduda tholakpa afafatta pumba laingakna pugadabani haina su STDC na akanba wafam thamlakli ngasi thangmai banda leiba ima khunthokhanbi saglenda paumising unabam the STDC gi coordinating committee ki convener na phongdorokpada handak numit nini chupna pangthokkiba Manipur Legislative Assembly mifam da hiramasigi matangda khanabinaba STDC na haizarabasu khanabidaba loinana mitai bu ST lista chalhannaba center da recommendation piba yauna paikhat fam thokpa thaurang amata paikhat pidana leirakpa sina maram oiduna railways ki thabak sing thingjinnaba ware basi lobani hairi panba yabadi haukiba August 2023 da STDC na karigumba makoina taliba demand asigi matangda laingakna mityeng changdrabadi railway gi thabak sing thingzingani haina mangjaunana khangan kiba laikhrabani September की तांग तरुक सिदगी मणिपुर की तंपाकलम दा अखोई हौजिक ट्रेन हुटपगी थबक कन्ना अखोई सथरिबा मितो मयाम अमा नोंगमदा मियोई मयाम अमा पुसलगदोरिबा फाउदना चटखदोरिबा रेलवे साबगी थबक से अखोई येलहोमी सिंगी ओइबा प्रोटेक्शन अमा मैतै सिंगी ओइबा प्रोटेक्शन अमा हाना थमद्रगदी हाइरिबा रेलवे की कंस्ट्रक्शन की थबक से लाकदोरिबा सेप्टेम्बर की तांग तरुक्तगी अखोई पुमथिंग थिंगे करिगुंबा रेलवे की लैबिरिबा अथॉरिटी सिंग लैरिबा एजेंसी सिंग लैरिबा मणिपुर की ओइना लैबिरिबा पुमदमकना तांग तरुक्तैदी लैंगाकसिगा अखोइगा यानबा म लैत्रि फावबा अखोइ रेलवे की ओइबा कंस्ट्रक्शन की थबक सिंगसि मसि पुमलेप लेपियु Nakalmuramda mitai bu ST lista chalhanaba scheduled tribe demand committee na tanduna laklabasu ngasi fawba laingakna nathaiduna thambagi thawongbo yelhomi kanba apunba lupna thadorpa cherol amada yaningdaba phongdorkli
Kontrakpam AC ki manung chana leiba Waiton Gram Panchayat na sinduna Waiton Maning Laikai Community Hall da miyam gi oiba mifama ma pangthokre mifama duda hojik laumi sing na thengnariba ikanga mari leinana laingak na paikhalakadaba thabok thoram sing MZNRE GS ki makada paikhatkadaba thabok thoram sing amati September amadagi hogduna September kuntra fawba pangthokadoriba electoral verification program gi matangda kananainaki loinana Japanese encephalitis tagi ngakthoknaba ayus ki hidak belladonna tablet lishing taruksu Miyamda Yentoki. Republican Party of India AG Manipur unit ama semduna Manipur ki political ki leihawda khongda raknaba sem saba loikre lakliba September 19 da parties ki president su oiriba Union Minister of State for Social Justice Ramdas Athaval Manipur da laktuna party sigi Manipur unit ki thaupuba sing laukthok lagani ngasi all assembly rota leiba hotel master paumi sing unabam da party sigi Northeast India in charge Vinod Nikal Jaina phongdorakpada Republican Party of India ASC BR Ambedkar gi lamjing makhada India pumbada chap manaba midyeng yengduna chakhotpa tangdu leitaba lamdam ama ohenabagi wakhalonda haudokiba party ni nakalamromda party sigi Manipur unit ki state convener oina mangjongna khankraba thongnawjam mahesna phongdorakpada party sigi president oiri su oiriba Union Minister of State for Social Justice Ramdas Atavalda Manipur gi miyam gi apamba sing khanghanduna parliament ta putho hannaba honagani haiki डॉक्टर बाबा साहब आम्बेडकर की विचारधारा पर चलने वाली ये पार्टी बहुत सालों से नॉर्थ ईस्ट में नहीं आई थी, मणिपुर में भी नहीं आई थी। पिछले 2-3 साल पहले हम लोगों ने एक सैंपल के तौर पर कुछ कैंडिडेट खड़ा किए थे, अच्छा वोट मिले थे, लेकिन उसके बाद में पार्टी का संगठन हम यहाँ अच्छा तरह से नहीं बना सकते थे। लेकिन अभी महेश्वर जी के माध्यम से यहाँ बहुत अच्छा तरह से पार्टी का संगठन बनने जा रहा है। जातियों को, जिन जिन जमातियों को, जिन जिन लोगों को विस्थापित करके रखा है, ऐसे विस्थापित लोगों को प्रस्तावित करने के लिए ये विचारधारा लेके डॉक्टर बाबा साहब आम्बेडकर की विचारधारा कॉमन पर्सन्स के पास लेके जाने के लिए ये पार्टी काम करती है और हम लोग उसी विचारधारा के आधार पर हम आगे चल रहे हैं। Imphal East District ki Khoman Zone 4 da nupi ama chingningai oiba mong da thauri anduna siram le lekhidraba nupi edu gi maming Moirang Them Ongbi Uzla Chahi Yankai ga nithoi ma puroi M Sanajit Kawi thogos gi matang da Impact News na fangba paw da nga se pungtor rom tarakpa matam da Uzala Mahaki nupa gi chamber da thauri anduna leiramba dagi macha nupi na thengnarakpa di Jenims Hospital da pukhalakpa da lekhidabani hairi lekhidrabi gi hakchang postmortem tongna ba Jenims ki mokta thamkre thogos gi matang da Irilbung police na case ama lakhatuna thizin ba hokre ningsingba yabadi lekhidrabi Uzala tha aniro gi mamang da stroke tawduna naduna lakibni hairi Friends in Need Society Fins Hiroke Taragamari Suba Mapok Kumon Gamari Lainana Nomi Oiba Blood Donation Came Mapangthokre Came Adu Janis Blood Bank Kusam Narga Hirok Talaiba Fins ki office ta chatakibani Came Adu da Punam Mioicha Nimfuromna EPK Standard Robert Higher Secondary School ki mahiroi nupi macha ma leikhidabagi mayokta semkhiba JC na changsilakpa khongjang ama oina hayeng mahiroi singna class yauba amadi passenger gar service tawriba singna amuba base thetpiu haina JC na thadorokpa cherol abada khangalakli nakalamrom da mi CC ki mayokta hairokta wakan mifam chatakre wakan mifam aduna mi CC da chenaba sing athu matam da putoktuna matik chaba chairak pinaba mari leinaba singi pungning chingsilakhi Imphal East District ki Khergaon Yungkhaibam Laikai da leiba Yungkhaibam Athletic Development Association Yadana mafam asigi Maira Paibi Lup Singa punna khusamnaduna Khergaon dagi Nisha Marufangna muthatnabagi pandamda thahum chupna chatharakliba Nisa thingbagi khongjangda mari leinaba singna mateng pangbiu haina wada Yadana thadrokpa cherolamada khangalakli Manipur ki apunbagi saktam ngaknaba chingburoi tamburoi animakna mikupna homsingna leiminabagi matam yaure haina United Committee Manipur UCM ki President Sunil Karamna appeal tarokli wafamasi gasi Imphal ki Romal Theatre da hogdoki mapan suba chingtam Traditional Culture
Festival 2019 ga mari leinana paumi singda Sunil Karamna phongdokhibani. All Manipur Hue Lalong and Traditional Culture Preservation Committee Manipur na sinuna pangthokiba festival aduda Sunil Karamna makhatana phongdorapada Naga Peace Talk asida Manipur miyam na ayet papide adubu UCM na Prime Minister yaung na RN Rabi amati Home Minister ga unaduna framework agreement na Manipur Maram oiraga Manipur gi ethnic line da akaiba amata piba yaroi loinana cultural autonomy na chingba amata semba yaroi haina memorandum kaya pishinki adubu laibak thibadi memorandum asigi paukhung ngasi fauba Prime Minister gi maikai dagi pirakpa laitri amdi hiramasigi matangda Manipur leingak nasu leingak ki oiba firep ama miyam da laukthokpa gi tangai fadaba lai haina phongdoki Naga gi issue se naksan na leiba phiba masida aikoi yam pam daba aikoi gi MLA minister gi marakta aikoi sugumba pham chindok chindin gi adu gi ada gi na tawriba porche masi hauji hauji leireiba issue sidadi ko punamak aikoi gi opposition ruling MLA khaidana aikoi gi naga framework agreement sigi waru chi lakadabu sida Manipur government amsung praja ga punna sap manaba phire amada lawdana aikoi hauji tongan langna khotna tawse Manipur praja miyambu masi kari oina khalibano Manipur praja punamuk pangde aduna maram orkana aikoi laibak haiba nation haiba first sigi pose han khangmina si then madugi matungina laingak tana traga sagotarangda koi punna hotmina si haiba Amaromda Assam the NRC gi final lease phongkhibada mioi lak taraga mapan NRC na konsinde haibigi wafam lakliba sigi matangda paumi sing na hangba wahangi paukum piraduna Sunil Karam hai NRC na konsindaba mitop miancha mayamasi Assam ga yumthangna na lairiba Manipur yaung na atop state sing da changsin na ba honarpadagi thingna ba aikoi punna honaminasi haiki aikoi hausik lairiba phibam masida NRC na konjandriba mayam singa se soidana aikoi da haijalakpagi phibam silai aduna maram orkana aikoi Manipur da sugumlaba Manipur people's bill se protection taunanabagi essential pidringai gi marak am khata laikhibanina aduna maram orkana aikoi Assam lomdagi sangjalakadaba aduma mitop mian jajing se aikoi yamna mipainingai ni hariba mipainingai sigi manung sida jo Manipur da lairiba praja punamak aikoi gi chapchaba ain ama laitri baki marak sidati Manipur da sons of the soils da lairiba miam punamangna aikoi lakliba sangaiba mitop mian chasing se aikoi isa na self realization gi khongthang amakak changchalakana aikoi mitop mian chasing ja koi thengnabagi tangai phadabadu koina la engkhal aikoi Manipur government ki su sabsaba aikoi gi mitop mian chasing gi changchalakbagi pdf se aikoi lepminabam changi Eastern Journal Cultural Center Kolkata gi Sentang Makhada the Carpenter and his wife haiba El Bankana direction piba Manipuri short film among asi Manipur State Film Development Society da release tawgi thoramadda art and culture ge commissioner Bobby Waikomna Manipur gi art and culture gi oina fan yamna leitrabasu honaba kanbadagi malem da fawbungam libini haina phongdoki Kuntra mapalak suba iravade Mars Pars lakliba September kuntra da hapta kangjebung maningi saluting best pangthok lagani saruk yaningba school college amadi tungan ba loop singna All India Student Federation Manipur State Council dagi form lauranaba cherol amada khangalakli hauji ngasino magi sanabagi pau visually impaired ki oiba ahan ba cricket coaching camp ama ngasidagi pangthok pa hokre numit manga ni chumna chathagadaba coaching camp hongdokpagi thoramadu the Welfare Association for Blind takyal na sinduna sai lambi da leiba Home for the Blind gi conference hall da pangthoki ahan bu oina Manipur da pangthok liba coaching asida visual impairments ki sanaroi kungamanga na sarukyabaga loinana Bengal dagi international cricket player Tanumoy Bongmek amasung Jharkhand dagi national cricket player Sanjeev Kerketa anina coach ki thaudang lauri takyal Khongban United Progressive Organization gi sanabungda practical gi oiba thoram sing pangthokli ai nó ngồi được phim ra ai nằm ra bát ai sati yang di show TV adu ki sati na ni ngasi may visual impairment wa sina ngasi ke sana ta dris ye ko ki blind sina visual impairment sina sana ta ko ke sana ta dris ki coaching ke masin si yok sugre Manipur sulai CDC coaching se pi ma tunda ko ki sen na ka di ko Manipur city masagi kam skill le jo talent le jo sports lines di adu manga na tu we bina
ꯌꯥꯝ ꯊꯨꯅ ꯇ꯭ꯔꯦꯅꯤꯡꯁꯦ ꯀꯣꯆꯤꯡꯁꯦ ꯅꯨꯃꯤꯠ 5ꯅꯤ ꯄꯤꯕꯁꯤꯗ ꯌꯥꯝ ꯊꯨꯅ ꯏꯝꯄ꯭ꯔꯨꯞ ꯇꯧꯔꯀꯥꯟꯗ ꯑꯐꯕ ꯇꯤꯝ ꯑꯃ ꯑꯗꯨꯝ ꯑꯣꯏꯒꯗ꯭ꯔꯥꯅ ꯑꯩꯈꯣꯏ ꯊꯥꯖꯕ ꯀꯩꯅꯣꯗ ꯂꯩꯖꯩ United People Front na sinduna chatharakpa lamsang lamjel ki masana ama oiriba 36 suba half mega marathon chahi asigi November 3 da pangthoklagani ngasi front asigi sanglenda paummising unabada UPF ki President W Second high kilometer kungamathoi shangna chengadaba lamjen asi khuma lampak sports complex tagi lamthaba hauraga thangmaiban Rims Road Naurim Thong Tera Kaithel Sayang Lambi Kwakaithel Pisumthong Singzamai Thongdagi Ayangpali Lambi da laklaba matung hatta Lamlong Kaithel Taraga Dingku Road tagi khuma lampak ki man stadium da lamthungpham oigani hairi Hariba lamjel asigi first second third tarba sing asida aikoina case prize oina first ₹40 with memento and certificate second position da ₹30,000 memento with certificate third position da ₹20 with certificate and memento aduga hariba lamjang lamjel asi aikoi sinnaba mapung phana pangthongnaba honabada handaki 16rak suba mega marathon Manipur asi mapung phanaba honabada lamdam sigi leibiriba club organization sing mairagi ma sing school college gi mairoi sing sanababu puning thogat piriba institute sing asina asigumlaba lamjang lamjel asibu mapung phanaba honabada achoba mateng ama pangbiu Moirang Them Ibobi Memorial First Division Football League ta USA Kurai Maipakre Imphal East District Football Association gi meeting makada Kurai da leiba North Eastern Sporting Union gi sanabung da chatharakliba football league asigi ngasi sanaki ba kungamathoi suba league ta Athletic Brothers Association Ketrigao madi Pukhau Road Youth Association Khundrakpam ani gi match aduda thokaningdaba thodok amana maram oiraga match asi mapung fana sanakide ngasi gi thodok asigi matang da Imphal East District Football Association gi Executive Council na tuba matam da warep ama lauragani haina association asigi secretary na warol ama thamlakre football league asigi kungani thoi shuba league ta USA Kurai na SSC Porompatu Panjal ani amada maithiba piba ngamki Moirang Them Ibobi Singh Memorial Trust ki setang makada Imphal East District ki manung chana leiba football team tarana chathariba league tournament asida sarukyari hayeng chatharakliba football league asigi makha taba league match ani sanargani A. Pratap Singh Memorial Manipur University Inter-College Men's Football Tournament ki ngasi Wangjing da leiba Kodongpopi Ground da sanakiba ahanba quarter final da Moirang College na Presidency College Modbungu kicks from penalty marks da Panjal Tare Tarukta aduga anishuba quarter final da na Mayai Lambi College Yumnam Khunongna LMS Law College Imphal bu kicks from penalty marks da Panjal Taruk Marida Maithiba Piki tournament singa sinuktil sanaki ba suba quarter final da Taubal College na Kha Manipur College Kakching bu Panjal Amasino da Maithiba Pibangam ke bagaloina Mari suba quarter final da na Liberal College Luang Sangbam na DM College Science bu Panjal Mari Anida Maithiba Piki Manipur University Sports Committee Kanchipur gi meeting makada YK College Wangjing na sinduna chathariba knockout football tournament asida team kuntraga Marina sarukyari hayeng tournament asigi semi-final matching sanargani. Humfusuba under 17 Women's International Subroto Mukherjee Football Tournament ta Manipur ki team final chankre Air Force Sports Control Board ki meeting makada Subroto Mukherjee Sports Education Society ki Center makada New Delhi da leiba Dr. Ambedkar Stadium da ngasi sanaki ba tournament asagi ahanba semi-final da Manipur team amo oriba Nilamani English School Imphal West na Assam team bu Panjal Mari sino da maitiba piramlaga tournament asagi final chanki thasagi tarukta football tournament asagi final match hanaragani. Indonesia da handak pangthokiba World Qualifying Triathlon Championship ta gold medal laurakraba Laikuram bitan ngasi Imphal International Airport ta taram okpagi tharamadu WYLCO kongbana sinduna pangthokibani. आई न्यूजीलैंड की ददी पूरा अभी कनो तो खाले प्रिपरेशन जे यामना तप ओइन खर कन्न तो खाले हंदा की दे था नि के तंग तो होवे था नि जु आई नोंग की खर फिबम यामना कन की पुने दा अदो जु कन्न तुम नोंग लेरगा जु कन्न तुम खोय कन्न होना की अदो चाहिए मोजिक प्रिपरेशन लेरी न बंथंगी नवंबर दने
खर कन्ना होनागेना मथंगदसु गोल लौब ngamnaba होनाजगे खले केटिसे यामग्रे खर याम हाइतारे सिदगी ओजा ओजा थौबदसु पिनिंगे अदा इमा इपा तामोर जजलसु पिनिंगे अदुगा अखोगी कोच पुने कोचदसु पिनिंगे हाइतारे मंगा सुबह वाइखोंग गंबिनी लेमा मेमोरियल की चाही यांखई अमदी चाही हुफुगनी थोई मथकी ओइबा लीग का नॉकआउट कांग टूर्नामेंट थांगमैबन केंद्र ए कांकुट माई पाखरे जोतिन वाइखोंग की सेंटर मखादा लाइजिंग निंगथौ अपुनबा कांकुट थांगमैबन सिंदुना थासिगी तरागा तरुक्तगी थांगमैबन दा लैबा लाइजिंग निंगथौ की संगलेंदा पांगथोकपा हौकिबा कांग टूर्नामेंट सगी ngasi सानकिबा तरागा निपान सुबह लीग मैच ता थांगमैबन केंद्र ए कांकुट ना हाइंगांग केंद्र कांकुट पु पांजिल तरागा मापन तरागा माथोइदा माइटिबा पीकी जोतिन वाइखोम ना महाकी अपोकपीगी मिंगदा कटलिबा कांग टूर्नामेंट असिदा मणिपुर की टोंगान टोंगानबा केंद्र सिंगदगी लाकपा कांकु तरागोहमदोइना लीग मैच सिंगदा अकनबा लंबा तौनरी इनखलक्लिबा महिरोई सिंगना फिजिकल एक्टिविटीज नाथैदुना लाइरिक अमदी मोबाइल खक्तदा हेन्ना पुकनिंग लुपसिन खिबना लमदमसिदा मखल क्यागी थोकनिंगदबा लाइना कया थोलकपनी हाइना मणिपुर यूनिवर्सिटी की डिपार्टमेंट ऑफ फिजिकल एजुकेशन एंड स्पोर्ट्स साइंस की हेड ऑफ डिपार्टमेंट डॉक्टर एल थंबालना फोंदोरकली वफम सिंग असि इम्फाल वेस्ट डिस्ट्रिक्ट की मयांग इम्फाल दा लेबा सिटी हायर सेकेंडरी स्कूल ना सिंदुना मयांग इम्फाल की बीबीए ग्राउंड दा पाकथोकपा स्कूल असिदा मणिपुर की अहानबु ओइना हांगदोकपा फ्यूजन ऑफ एजुकेशन एंड स्पोर्ट्स की थौरम हौदोकपगी थौरमदा फोंदोखिबने थंबालना मखाताना हाई हौजिकी मतमदा ममा मपा ओइबसिंगना मचासिंगबु लाइरिक खक्तदा मिटिंग चंगबगी लैरिबा चटनबी असिना मरम ओइरगा हौरक्लिबा नहार मिरोल असि मसामो फबा ngamdre मरम असिना लाइरिक तमलिबा महिरोइसिंगना मसामो फन लैनबा सानबदा मिटिंग चंगबा हौरक्ली हौदोकपगी थौरमदा सिटी हायर सेकेंडरी स्कूल की ओजा सिंग अमदी ममी तवान एफसी की टीम गा फुटबॉल फ्रेंडली फुटबॉल मैच में सानकी का मनुंगदा टीचिंग एंड लर्निंग तौरीबद मदुगी मथक्ता हेल्थ एंड फिटनेस हाइबसि हेन दरकार ओई मसा मऊ फन लैनबगी दंगता छात्र सिंगसिना मसा मसा की पामजबा लाइन सिंगदुदा साना खोनबदसु हेन मपुंग फाबा ओहेंदुना अथोइबा सानरोइसिंग ओइबा यानबगी तोंगान तोंगानबा फैसिलिटी इंफ्रास्ट्रक्चर स्कूल करिकुलम प्रोग्राम सिंगदा हापीदुना प्रोवाइड तौबीदुना छात्र सिंग सी गेम्स एंड स्पोर्ट्स दा फिजिकल एजुकेशन एक्टिविटी सिंगदा थवाई ऑप्शन भाइबसी तांगाई फदे अरबदा बुलेटिन सके हेडलाइन समहना मैम दा थमजगे लेगांग ने इकंग थोकले लाउथोकपदा इरावत फाउंडेशन मणिपुर ना थागतो फोंदोरकले इकंग नंगलब लौमी सिंगदा करम मोंग दा कंपेंसेशन पीगनी हाइबा खनबियु हाइना तक्सिलकली मणिपुर लेंगाक ने स्कूल फगत हंसी मिशन याउना प्रोजेक्ट कया पाइखलबसु स्टेटस की मनुंग हंजिन मफम सिंगदा लैरिबा मई लोइसंग सिंग फिबम चादना लैरी मणिपुर की अपुनब की सक्तम ngang चिंगतम अनिमकना मिकुपना होम सिंगना लैमिनबगी मतम यौरे हाइना यूनाइटेड कमिटी मणिपुर ना अपील तरोकली मणिपुर अहानबो मिट उद्रबसिंग की क्रिकेट कोचिंग कैम्प होम फॉर द ब्लाइंड की कॉन्फ्रेंस हॉल चतब हौरे